mayam ngasigina mayamnasu adum chayetnaraga lakpa mayamnasu adum chamamnabako sunshine jina pharibra moonshine jina phabra sunshine haijina karino moonshine haijina karino adagidi aigi kundli ko kuthi dadi methun rashi oi aduga dedo barka thaga hapaga yengma batam dadi dhanu rashi thole ado tula rashi thole adu karamana chumino haiba potai haijarake mi amagi punsida rashi je ahum laibe yai ko rashi ahum je amadi kuire dum sinagidaba ko amadi sinagidre anambada kamanena mayamna khangnari je sunshine habamga moonshine habamga nebako aduna taba mingi habam laiba mingi shine da lawbako aigi mingjida aduga adu ahumda ai adum sengna adum pulap kaina taraga santokna dum haijarake sunshine hajana haijarake mayam sunshine hajina karino haiba matamchida nangi dedo barka nangi thaga adugi matui nang kain kari thada poi jun da poi jun tang kya dano adu itar nang si rasi oire samne abi nang jun kya poi jun wan da poi adu itar ga di nang dhanu rasi oire sumaina khanba dubu sunshine kawe aduga sunshine is alternate sunshine ipani moonshine imani ko adu sunshine is na dumai lejare aduga moonshine is na kitang amul sale moonshine jina nangi pokpagi pungpham chap chap timing do ko nangi pokpagi pungpham pokpa mafam haitare pokpagi pungpham haibam laire aduga nang pokpa kadai da poi place to ko nang pokpagi mafam dum laire nangi kari numita oi adi tha tang aduda pulap punjalaga anda moonshine je adumaina oi ko moonshine da rasi lawe aduga amana nangi mingda lawe haisina hojujik thonariba tomba chawba sinataba akhoi kuthi da su adum aigi ming tongana amam loi yaujabani ko adugi matungina rasi je semba haitare samna habada kuthi de angang je me na horaga tha yauba ma tholo haitare adui matungina ma rasi je methun oirani adumaina haitare adumai semba lai adu si je chanagidre anambana sunshine ga moonshine ga tawnai aduga hojik su adum sunshine da dum chapu su yawnai ko adubu maitai akhoi gi oina haitara ga di moonshine da oina yenge moonshine jina kitang kupthai ko moonshine jina hele ado mayam ngasai se lai khuram ninge khotninge na adumaina haibir e akhoi kaino dagi laikai thangnabadagi adumai toraina oja mai bemna chatlaga ma imung do dasha do yamna sum haidi laimina bada sum khanare khole na tawbadagi adumai khuram thoi adoi oja mai bada ju ai gidi oja ne ma se kangla da kai ko kangla da ka bani na ma halak pa che thenge ado aina ju mi do dasha yam tar pa yengning ba khot pa yawe khole ado lakhan ba yagadra khot kadra na hairobada ma dum nongdang waram dagi di hena sangoi na habire ko ado mayamna imung da yamna tasingna dasha tarak pa oitaragadi haidi laiminabada sum nungairakta adai mina yengjelakba sum yengjele harga sum tumina le sambasu yadina ko haidi mani yengapado yengjindana ba kakthappa khotpa khara tawdabdi yaroidana ko adugumba tawningba adagidi dasa mayam tare ngakthoknaba adugumaina yamna tarapa oitaragadi comment dum haibiramo adui matungina ai WhatsApp number do description da hapa age na traga comment da orju adum ai pira age aduga pulap ki oina yengbadi ngamjaroi maramdi masu nongda waram pung 3:30 pung 4 swaida yum halena haibako aduduna nongdambon yengasu kasu kaide adu yamna da satara po oitaragadi mayam comment dum habiramo adu ai phone number do WhatsApp number do haijarake aduga nungtigi oraga su ko nongda waram do ai gi ojaduna kanglade kumopu matamduda adumai tora yengasu kasu kaide yengthokse ko aduga hoi pawdo adumai phawbiro ado comment dan habiramo ado yamna dasa tabo oragadi habiro ko aduga atopadi tasengna masu thabak to ai oja mai bu thabak to sangdabana kitang phak khudong chadaba laini adun yamna tasata salakpo oragadi imungda yamna nungairakta mina sum yengjelakpa adugumbo oragadi comment da habiramo ai soidana number do hapchara age WhatsApp ta dum paw phawbiro aduga adum thengnaraga ai oja mai dum nakta chatlaga adum pun adum yengminarusu kasu kaide ko adumayam tawminaje ngasi gidi ma'am si lo sanjarage ko ma'am